ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯀꯨꯌꯣꯡ ꯆꯥꯗꯕꯅ ꯅꯪꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯥꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯤ ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯄꯨꯟꯁꯤꯗ ꯄꯟꯗꯨꯅ ꯂꯩ꯫ ꯑꯋꯥꯕꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯈꯟꯐꯝ ꯈꯪꯗꯦ꯫ ꯅꯪꯅ ꯈꯜꯂꯤ, ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ꯫ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯋꯥꯈꯜꯕꯨ ꯍꯣꯡꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯂꯝꯕꯒꯤ, ꯑꯋꯥꯕꯁꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯂꯩꯔꯕ ꯄꯔꯥꯕꯨ ꯃꯁꯛ ꯇꯥꯛꯄꯒꯤ꯫ ꯉꯁꯤ ꯌꯦꯅꯤꯡ ꯃꯩꯔꯥꯅ ꯊꯃꯣꯏꯕꯨ ꯊꯦꯡꯅ ꯅꯪꯕꯨ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯋꯥꯔꯤꯁꯤꯅ ꯅꯪꯅ ꯄꯨꯟꯁꯤꯕꯨ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯄꯨꯝꯍꯣꯡ ꯍꯣꯡꯗꯣꯛꯍꯟꯒꯅꯤ꯫ ꯋꯥꯔꯤꯁꯤ ꯏꯆꯝ ꯆꯝꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯇꯝꯅ ꯉꯜꯂꯤꯉꯩ ꯅꯠꯇ꯭ꯔꯒ ꯃꯇꯝꯅ ꯊꯦꯡꯈꯤꯕꯒ ꯋꯥꯔꯤꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯇꯅ ꯑꯂꯨꯕ ꯋꯥ ꯀꯌꯥ ꯈꯪꯕ ꯉꯝꯒꯅꯤ꯫ ꯋꯥꯔꯤꯁꯤ ꯒꯣꯇꯝ ꯕꯨꯗꯙꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯨꯊꯣꯛꯄꯅꯤ꯫ ꯒꯣꯇꯝ ꯕꯨꯗꯙꯕꯨ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯕꯨ ꯊꯥꯖꯗꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯣꯏ꯫ ꯈꯨꯡꯒꯪꯗ ꯌꯥꯝꯅ ꯍꯣꯠꯅꯅꯤꯡꯕ ꯑꯃꯗꯤ ꯋꯥꯈꯜꯗ ꯑꯆꯧꯕ ꯑꯁꯥ ꯊꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯑꯈꯥꯡ ꯀꯟꯕ ꯑꯃꯗꯤ ꯂꯦꯞꯇꯅ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯗꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯌꯥꯝꯅ ꯑꯋꯥꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯐꯤꯔꯦꯞ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯁꯤꯇꯤꯗ ꯆꯠꯇꯨꯅ ꯊꯕꯛ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯛꯄ ꯑꯃꯗꯤ ꯑꯈꯥꯡ ꯀꯟꯕꯒꯤ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯐꯪꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯕꯦꯛ ꯁꯨꯞꯅꯇꯒꯤ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯇ ꯅꯠꯇꯅ ꯄꯨꯟꯁꯤꯗ ꯉꯥꯏꯕ ꯀꯟꯕꯒꯤ ꯃꯔꯝꯗꯁꯨ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯁꯤ ꯂꯩꯔꯕꯁꯨ ꯑꯈꯥꯡ ꯀꯟꯕ ꯉꯥꯏꯕꯒꯤꯁꯨ ꯃꯇꯥꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯦꯞꯈꯤ꯫ ꯑꯋꯥꯕ ꯄꯨꯝꯕꯁꯤꯅ ꯄꯨꯟꯁꯤꯗ ꯅꯝꯊꯔꯛꯄ ꯑꯣꯏꯔꯛꯏ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯑꯈꯟꯅꯅ ꯊꯣꯛꯏ꯫ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯋꯥꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯥꯛꯇꯦ꯫ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕꯁꯤ ꯁꯔꯨꯛ ꯌꯥꯅꯕ ꯊꯣꯛꯂꯛꯏ꯫ ꯅꯪꯅ ꯊꯣꯡꯖꯦꯜ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯍꯪꯗꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ, ꯀꯝꯗꯧꯔꯤ, ꯅꯪ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ꯭ꯔꯥ, ꯅꯪ ꯅꯥꯔꯤꯕ꯭ꯔꯥ, ꯀꯅꯥꯅꯁꯨ ꯍꯪꯗꯦ꯫ ꯅꯪꯒꯤ ꯑꯋꯥꯕ, ꯅꯪꯒꯤ ꯁꯦꯠ ꯁꯣꯡ ꯀꯅꯥꯅꯁꯨ ꯇꯥꯅꯤꯡꯗꯦ꯫ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯃꯋꯥ ꯂꯧꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯈꯨꯠ ꯇꯤꯡꯊꯣꯔꯛꯀꯅꯤ꯫ ꯃꯤ 10 10 ꯁꯤꯇꯁꯨ ꯅꯠꯇꯅ ꯃꯌꯥꯝ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯑꯇꯣꯞꯄꯁꯤꯡꯅ ꯅꯪꯒꯤ ꯃꯔꯤ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯃꯔꯨꯞꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯛꯏ꯫ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯨꯍꯤꯡꯕꯨ ꯀꯜꯂꯛꯇꯨꯅ ꯄꯥꯝꯗꯨꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯕꯨ ꯌꯦꯡꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯂꯤꯕ ꯃꯤꯁꯛꯇꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯃꯝꯕ ꯃꯇꯝꯗ ꯅꯤꯡꯗ ꯃꯥꯡꯗ ꯂꯦꯞꯈꯤꯕ, ꯅꯪꯒꯤ ꯑꯋꯥꯕ ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯇꯦꯡꯃꯛ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯍꯟꯊꯕꯒꯤ ꯋꯥ ꯍꯥꯏꯗ꯭ꯔꯤꯕ ꯃꯤꯁꯛꯇꯨꯃꯛ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯃꯤ ꯄꯨꯝꯕꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯇꯧꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯩ꯫ ꯒꯥꯔꯤ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯝꯄꯅꯤꯅ ꯃꯍꯥꯛꯀꯤ ꯊꯧꯕꯒꯤ ꯁ꯭ꯄꯤꯗ ꯈꯨꯗꯝ ꯑꯣꯏꯅ 200 ꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯁ꯭ꯄꯤꯗꯇꯨ ꯂꯝꯕꯤꯗ ꯊꯧꯕ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯁꯔꯀꯥꯔꯒꯤ ꯔꯨꯜꯅ ꯂꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯗ ꯂꯤꯃꯤꯠ ꯊꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯇꯨꯒꯤ ꯋꯥꯡꯃꯗ ꯊꯧꯔꯕꯗꯤ 60ꯒꯤ ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯀꯤ ꯂꯝꯕꯤꯗ 70ꯗ ꯊꯧꯔꯕꯗꯤ ꯅꯪꯅ ꯁ꯭ꯄꯤꯗ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯕꯒꯤ, ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯒꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯆꯩꯔꯥꯛ ꯃꯥꯌꯣꯛꯅꯕ ꯇꯥꯒꯅꯤ꯫ ꯃꯔꯝꯁꯤꯅ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯂꯤꯃꯤꯠꯄꯨ ꯅꯝꯊꯔꯤꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯅꯪꯕꯨ ꯆꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯕ ꯃꯤꯁꯤꯡ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯣꯏꯅ ꯐꯪꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯕꯦꯛꯀꯤ ꯄꯨꯟꯁꯤꯁꯨ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯜ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯃ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯂꯧꯁꯤꯡ ꯀꯌꯥ ꯇꯥꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯍꯜꯒꯤ ꯃꯃꯜ ꯂꯩꯔꯕ ꯂꯧꯁꯤꯡ ꯇꯥꯔꯝꯃꯤ꯫ ꯕꯤꯕꯦꯛꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯑꯍꯜꯒꯤ ꯋꯥꯁꯤ ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯋꯥꯈꯜꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯇꯥꯒꯦ ꯈꯟꯗꯨꯅ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯝꯂꯝꯃꯤ꯫ ꯕꯤꯕꯦꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯍꯜꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕ ꯍꯧꯏ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯍꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯑꯅꯧꯕ ꯑꯃ ꯍꯧꯏ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯅꯧꯅ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛ ꯀꯥꯏꯕ ꯇꯥꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯅꯧꯕ ꯇꯥꯏꯕꯪ ꯑꯃ ꯁꯦꯝꯕ ꯉꯝꯈꯤ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯒꯤ ꯋꯥꯕꯗꯒꯤ ꯋꯥꯕ ꯇꯥꯡꯀꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯥꯡꯁꯤꯗ ꯈꯜꯂꯛꯏ, ꯑꯩ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯤꯔꯦ, ꯀꯥꯏꯊꯔꯦ, ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯩꯇꯦ, ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯇ꯭ꯔꯦ, ꯀꯅꯥꯅꯁꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ꯫ ꯅꯪꯅ ꯀꯅꯥ ꯑꯃꯗ ꯃꯇꯦꯡ ꯅꯤꯖꯕ ꯃꯇꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ
ꯄꯨꯝꯅꯃꯛ ꯆꯠꯈꯤ꯫ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯇꯥꯡꯁꯤꯗ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯈꯧꯔꯤ ꯀꯪꯂꯕꯁꯨ ꯀꯅꯥ ꯑꯃꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯀꯦ ꯈꯜꯂꯣꯏ꯫ ꯃꯔꯝꯗꯤ ꯐꯠꯇꯕ ꯂꯥꯏꯕꯛ ꯊꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯅꯕ ꯊꯣꯛꯂꯛꯂꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯅꯪꯅ ꯅꯁꯥꯕꯨ ꯀꯥꯏꯊꯕꯒꯨꯝ ꯅꯁꯥꯃꯛꯄꯨ ꯊꯦꯡꯅꯒꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯈꯜꯂꯛꯀꯅꯤ, ꯄꯨꯟꯁꯤꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯉꯨ, ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯍꯧꯏ꯫ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕ ꯑꯃꯗꯤ ꯑꯇꯦꯛꯄ ꯖꯣꯠꯅ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯦꯝꯕ ꯉꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯗ, ꯄꯨꯟꯁꯤꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯕꯨ ꯃꯥꯌꯣꯛꯅꯔꯤꯉꯩ, ꯏꯁꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯨ, ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯁꯤꯅ ꯅꯤꯡꯗ ꯍꯟꯊꯔꯛꯂꯤꯕ ꯋꯥꯈꯜꯕꯨ ꯃꯥꯡꯗ ꯏꯟꯈꯠꯀꯅꯤ꯫ ꯁꯤꯃꯛ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯍꯟꯊꯗꯕꯅꯤ, ꯍꯣꯠꯅꯕ ꯂꯦꯞꯇꯕꯅꯤ꯫ ꯍꯣꯠꯅꯕꯗꯒꯤ ꯆꯦꯟꯕ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯋꯥꯐꯝꯁꯤ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯄꯥꯡꯒꯜ ꯄꯤꯕꯒꯤ ꯅꯠꯇꯦ, ꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯀꯗꯕ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ꯫ ꯑꯍꯜꯅ ꯍꯥꯏ, ꯃꯨꯟꯅ ꯋꯥꯈꯜ ꯆꯤꯡꯁꯤꯜꯂꯨ, ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯇꯧꯗꯕ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛꯇ ꯂꯦꯞꯂꯤꯕ ꯑꯣꯏꯔꯕꯗꯤ ꯃꯥꯏꯀꯩ ꯑꯃꯠꯇꯗꯒꯤ ꯅꯪꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯀꯅꯥꯅꯁꯨ ꯂꯥꯛꯇꯦ꯫ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯁꯦꯡꯅ ꯈꯪꯕ ꯇꯥꯒꯅꯤ꯫ ꯅꯪ ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯤ꯫ ꯅꯪ ꯀꯥꯏꯕ ꯌꯥꯕ ꯀꯥꯏꯔꯦ, ꯅꯪ ꯑꯇꯩ ꯀꯥꯏꯊꯕ ꯉꯝꯂꯔꯣꯏ꯫ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯐꯪꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯦꯞꯂꯁꯤ, ꯍꯌꯦꯡ ꯋꯥꯔꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯊꯒꯅꯤ ꯍꯥꯏꯔꯒ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯗ ꯈꯨꯔꯨꯝꯗꯨꯅ ꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯒ ꯕꯤꯕꯦꯛꯅ ꯑꯍꯜꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯑꯍꯜꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏ, ꯑꯩꯅ ꯑꯍꯜꯒꯤ ꯃꯃꯜ ꯂꯩꯔꯕ ꯋꯥꯁꯤꯡ ꯃꯌꯥꯝꯒꯤ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯇꯥꯔꯦ꯫ ꯂꯣꯏꯅꯅ ꯑꯩꯅ ꯑꯍꯜꯒꯤ ꯋꯥꯍꯩꯁꯤꯡ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯑꯣꯏꯅ ꯈꯪꯂꯦ꯫ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯄꯨꯟꯁꯤꯗꯒꯤ ꯀꯥꯏꯊꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯦ, ꯃꯐꯝ ꯀꯌꯥꯗ ꯊꯕꯛ ꯊꯤꯕ ꯆꯠꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯐꯪꯂꯛꯇꯦ꯫ ꯑꯩꯅ ꯑꯩꯒꯤ ꯍꯣꯠꯅꯖꯃꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯅ ꯃꯥꯏꯀꯩ ꯄꯨꯝꯕꯗꯒꯤ ꯌꯥꯔꯛꯇꯕ ꯐꯪꯅꯔꯤ꯫ ꯑꯩꯒꯤ ꯍꯣꯠꯅꯖꯃꯜꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯒꯤ ꯋꯥꯍꯩꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯣꯠꯅꯕꯒꯤ ꯊꯧꯅꯥ ꯄꯤꯔꯤ꯫ ꯕꯤꯕꯦꯛꯅ ꯍꯥꯏ, ꯑꯍꯜꯒꯤ ꯋꯥꯍꯩꯁꯤꯡ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯕꯤꯕꯦꯛꯀꯤ ꯋꯥ ꯇꯥꯔꯒ ꯑꯍꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯒꯤ ꯃꯔꯝꯗ ꯑꯇꯩꯁꯨ ꯍꯥꯏꯌꯨ꯫ ꯕꯤꯕꯦꯛꯅ ꯑꯍꯜꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯍꯥꯏ, ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯄꯨꯡ ꯐꯥꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯌꯨꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯑꯩꯅ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯃꯦꯟꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯁꯤꯇꯤꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯀꯌꯥꯗ ꯊꯕꯛ ꯊꯤꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯐꯪꯈꯤꯗꯦ꯫ ꯊꯧꯗꯣꯛꯁꯤꯅ ꯑꯩꯕꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯍꯟꯈꯤ꯫ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯕꯤꯕꯦꯛꯅ ꯑꯍꯜꯗ ꯍꯥꯏ, ꯑꯩꯕꯨ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ, ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯅꯧꯕ ꯂꯝꯕꯤ ꯄꯤꯕꯤꯌꯨ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯕꯤꯕꯦꯛꯇ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯑꯇꯦꯟꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯄꯔꯥ ꯑꯃ ꯇꯥꯛꯀꯅꯤ꯫ ꯅꯪꯅ ꯄꯨꯟꯁꯤꯗ ꯄꯔꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯐꯪꯕꯗ ꯅꯪꯕꯨ ꯀꯅꯥ ꯑꯃꯅ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯥꯏ ꯄꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤꯒꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯆꯨꯝꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯅ ꯄꯔꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯀꯌꯥꯗ ꯇꯝꯕꯤꯈꯤ꯫ ꯄꯔꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯃꯥꯂꯦꯝꯗ ꯊꯝꯂꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯃꯤꯡ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯕꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯅ ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯕꯨ ꯈꯪꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯪꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯔꯨꯑꯣꯏꯕ ꯄꯔꯥꯅꯤ꯫ ꯕꯤꯕꯦꯛꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯗ ꯍꯪꯉꯤ, ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡꯕꯨ ꯀꯔꯝꯅ ꯈꯪꯕ ꯉꯝꯒꯅꯤ? ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯋꯥꯈꯜ ꯆꯤꯡꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯕꯨ ꯈꯪꯕꯒꯤ ꯋꯥꯍꯟꯊꯣꯛ ꯅꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯔꯣꯠꯄ ꯂꯧꯁꯤꯡꯕꯨ ꯊꯤꯗꯨꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ, ꯅꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯄꯤꯊꯣꯛꯅꯔꯛꯄ ꯍꯩꯅꯕꯤꯕꯨ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯉꯥꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯄꯤꯊꯣꯛꯅꯔꯛꯄ ꯍꯩꯅꯕꯤ ꯌꯥꯎꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯄꯤꯊꯣꯛꯅꯔꯛꯄ ꯂꯧꯁꯤꯡꯁꯤꯒ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯍꯥꯛꯄꯨ ꯃꯥꯏ ꯄꯥꯛꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, ꯄꯥꯝꯕꯤꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡꯁꯤꯕꯨ ꯍꯦꯛꯄꯒꯤꯗꯃꯛ ꯃꯅꯥꯛꯇ ꯌꯣꯡ ꯑꯃ, ꯈꯩꯔꯣꯏ ꯑꯃ, ꯁꯒꯣꯜ ꯑꯃ, ꯁꯖꯤ ꯑꯃ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯀꯅꯥꯅ ꯍꯥꯟꯅ ꯄꯥꯝꯕꯤꯁꯤꯗ ꯀꯥꯗꯨꯅ ꯍꯩꯅꯧꯁꯤ ꯍꯦꯛꯀꯅꯤ? ꯕꯤꯕꯦꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯏꯍꯥꯟ ꯍꯥꯟꯅ ꯈꯩꯔꯣꯏ ꯍꯩꯅꯧꯁꯤ ꯍꯦꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯡꯅ ꯍꯩꯅꯧꯗ ꯌꯧꯕ ꯉꯝꯒꯅꯤ, ꯃꯇꯨꯡꯗ ꯌꯣꯡꯅ ꯍꯩꯅꯧꯗ ꯌꯧꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯃꯗꯤ ꯁꯖꯤ ꯄꯥꯝꯕꯤꯁꯤꯗ ꯀꯥꯕ ꯉꯝꯂꯣꯏ꯫
ꯑꯇꯣꯞꯄ ꯁꯥ ꯈꯔ ꯑꯃꯁꯨ ꯄꯥꯝꯕꯤꯁꯤꯗ ꯀꯥꯕ ꯉꯝꯂꯣꯏ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯑꯂꯨꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯣꯉꯥꯟꯕ ꯄꯤꯊꯣꯛꯅꯔꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯈꯨꯗꯣꯜꯁꯤꯕꯨ ꯈꯪꯅꯕ ꯃꯇꯝ ꯂꯧꯊꯣꯛꯇꯦ꯫ ꯃꯍꯥꯛꯀ ꯆꯥꯟꯅꯗꯕ, ꯃꯍꯥꯛꯀ ꯁꯝꯅꯗꯕ ꯊꯕꯛ ꯀꯌꯥꯕꯨ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯑꯇꯣꯞꯄꯒꯤ ꯁꯛꯇꯝꯗ ꯃꯁꯥꯃꯛꯀꯤ ꯄꯤꯊꯣꯛꯅꯔꯛꯄ ꯁꯛꯄꯨ ꯁꯦꯝꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯤꯁꯛꯇꯨꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯁꯤꯜꯂꯕꯗꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯤꯡꯗ ꯃꯥꯟꯅꯕ ꯂꯝꯆꯠ ꯑꯃ ꯎꯕ ꯐꯪꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄꯤꯊꯣꯛꯅꯔꯛꯄ ꯃꯇꯤꯛ ꯃꯒꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯏ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯄꯨꯟꯁꯤꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯤ꯫ ꯆꯞ ꯃꯥꯟꯅꯅ ꯁꯥ ꯈꯨꯗꯤꯡꯃꯛ ꯍꯩꯅꯧ ꯄꯥꯝꯕꯤꯕꯨ ꯀꯥꯕ ꯉꯝꯗꯕꯒꯨꯝꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯂꯝꯕꯤꯗ ꯆꯠꯄ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ꯫ ꯃꯔꯝꯁꯤꯅ ꯅꯪꯅ ꯅꯁꯥꯒꯤ ꯄꯤꯊꯣꯛꯅꯔꯛꯄ ꯄꯥꯡꯒꯜ ꯂꯧꯁꯤꯡꯕꯨ ꯈꯪꯗꯣꯛꯀꯗꯕꯅꯤ꯫ ꯑꯩ ꯀꯔꯤꯗ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯉꯝꯃꯤ? ꯅꯪꯅ ꯅꯪꯒꯤ ꯄꯤꯊꯣꯛꯅꯔꯛꯄ ꯃꯇꯤꯛ ꯃꯒꯨꯟꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡ ꯀꯥꯒꯅꯤ꯫ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯑꯇꯣꯞꯄ ꯃꯤꯒꯨꯝꯅ ꯃꯇꯧ ꯇꯝꯗꯨꯅ ꯑꯇꯣꯞꯄ ꯃꯤꯒꯨꯝꯅ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯑꯇꯣꯞꯄ ꯃꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯨꯝꯅ ꯍꯤꯡꯅꯕ ꯂꯝꯕꯤꯗꯨꯗ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯂꯝꯕꯤꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯀꯛꯅꯕ ꯃꯤꯁꯤꯡ ꯁꯨꯞꯅꯇꯒꯤ ꯁꯔꯨꯛ 100ꯗ 2 ꯈꯛꯇꯪ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯃꯤꯡ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯒꯨꯟꯗ ꯋꯥꯈꯜ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯨꯟꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯍꯧꯕꯒꯤ ꯃꯥꯡꯗ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯄꯤꯊꯣꯛꯅꯔꯛꯄ ꯒꯨꯟꯕꯨ ꯈꯪꯗꯣꯛꯂꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯍꯜꯅ ꯑꯅꯤꯁꯨꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯔꯥꯗ ꯍꯥꯏ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯕꯒꯤꯗꯃꯛ ꯅꯪ ꯃꯇꯝ ꯆꯥꯅ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯄꯅꯤ꯫ ꯅꯪꯅ ꯑꯇꯣꯞꯄꯗꯒꯤ ꯄꯨꯡ 3 ꯃꯥꯡꯗ ꯍꯧꯒꯠꯄ ꯉꯝꯂꯕꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯌꯨꯛ ꯄꯨꯡ 4 ꯅꯠꯇ꯭ꯔꯒ 5 ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯄꯥꯟꯗꯝꯒꯤ ꯃꯥꯏꯀꯩꯗ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯃꯇꯝ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯅꯪꯅ ꯊꯦꯡꯅ ꯍꯧꯒꯠꯄ ꯃꯤꯁꯤꯡꯗꯒꯤ ꯌꯥꯝꯅ ꯃꯥꯡ ꯊꯥꯅ ꯂꯥꯛꯄ ꯉꯝꯒꯅꯤ꯫ ꯊꯦꯡꯅ ꯍꯧꯒꯠꯄ ꯃꯤꯁꯤꯡ ꯑꯇꯟꯕ ꯑꯃꯗꯤ ꯂꯩꯅꯥ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯛꯆꯥꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏ꯫ ꯑꯍꯜꯅ ꯕꯤꯕꯦꯛꯇ ꯌꯦꯡꯂꯒ ꯍꯥꯏ, ꯅꯪꯅ ꯇꯁꯦꯡꯅ ꯄꯨꯟꯁꯤꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ 3ꯁꯨꯕ ꯄꯔꯥꯗ ꯍꯩꯅꯕꯤ ꯑꯃ ꯍꯥꯏꯒꯅꯤ꯫ ꯍꯩꯅꯕꯤꯁꯤꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯐꯝ ꯊꯣꯛꯏ꯫ ꯅꯪꯅ ꯐꯪꯅꯤꯡꯂꯤꯕ ꯄꯨꯝꯕ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠꯅ ꯍꯧꯔꯛꯄꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯅꯤꯡꯂꯤꯕꯁꯤꯕꯨ ꯌꯥꯝꯅ ꯁꯦꯡꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯅꯪꯅ ꯈꯟꯒꯗꯕꯅꯤ, ꯑꯩꯅ ꯐꯪꯅꯤꯡꯂꯤꯕꯁꯤ ꯑꯩꯅ ꯐꯪꯂꯦ ꯍꯥꯏꯅ꯫ ꯑꯣꯏꯕ ꯌꯥꯏ ꯅꯪꯅ ꯄꯥꯟꯗꯝꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯪꯗ꯭ꯔꯤꯕ ꯄꯥꯟꯗꯝꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯈꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯂꯨꯝꯅ ꯑꯃꯗꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯋꯥꯈꯜꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯑꯃꯗꯤ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯅꯪꯉꯣꯟꯗ ꯆꯪꯂꯛꯄ ꯍꯧꯔꯛꯀꯅꯤ꯫ ꯊꯧꯑꯣꯡꯁꯤꯕꯨ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯗ ꯑꯣꯟꯊꯣꯛꯄ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯪꯅ ꯄꯨꯟꯁꯤꯗ ꯐꯪꯅꯤꯡꯂꯤꯕꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯗꯤ ꯑꯣꯏꯔꯦ, ꯐꯪꯂꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯈꯟꯐꯝ ꯊꯣꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯅꯪꯉꯣꯟꯗ ꯂꯩ ꯍꯥꯏꯅ ꯈꯟꯐꯝ ꯊꯣꯛꯏ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯅ ꯐꯪꯅꯤꯡꯂꯤꯕꯁꯤ ꯅꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯔꯝꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯃꯉꯣꯟꯗ ꯅꯪꯒꯤ ꯅꯐꯝꯗ ꯆꯤꯡꯁꯤꯟꯕ ꯑꯣꯏ꯫ ꯁꯤꯃꯛ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯨ ꯐꯪꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅꯤ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯕꯤꯕꯦꯛ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯐꯪꯅꯤꯡꯂꯤꯕꯗꯨꯕꯨ ꯅꯤꯡꯖꯐꯝ ꯊꯣꯛꯏ꯫ ꯅꯪꯅ ꯋꯥꯈꯜꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯕ ꯍꯧꯔꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯆꯕ ꯐꯪꯂꯒꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯍꯜꯅ ꯃꯥꯏ ꯄꯥꯛꯄꯒꯤ 4ꯁꯨꯕ ꯄꯔꯥ ꯍꯥꯏꯔꯛꯏ, ꯋꯥꯈꯜꯗ ꯑꯐꯕ ꯈꯟꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯃꯥꯡꯗ ꯆꯪꯁꯤꯟꯕꯅꯤ꯫ ꯑꯍꯜꯅ ꯕꯤꯕꯦꯛꯇ ꯍꯥꯏ, ꯅꯪꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯅꯤꯡꯂꯕꯗꯤ ꯋꯥꯈꯜꯕꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜꯕꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯊꯝꯕꯒꯤ ꯂꯧꯁꯤꯡ ꯈꯪꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯑꯐꯕ ꯋꯥꯈꯜꯅ ꯃꯌꯦꯛ ꯁꯦꯡꯕ ꯑꯃꯗꯤ ꯃꯌꯥ ꯊꯧꯕ ꯂꯧꯁꯤꯡ ꯁꯦꯝꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯁꯦꯝꯃꯤ꯫ ꯃꯤꯁꯛ ꯑꯃꯅ ꯋꯥꯈꯜꯗ ꯐꯠꯇꯕ ꯈꯟꯕ ꯑꯃꯗꯤ ꯃꯁꯥꯃꯛꯇ ꯋꯥꯈꯜ ꯆꯤꯡꯁꯤꯟꯕꯒꯤ ꯃꯐꯝꯗ ꯑꯇꯣꯞꯄꯗ ꯋꯥꯈꯜ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯕꯨ ꯃꯌꯦꯛ ꯁꯦꯡꯍꯟꯗꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯕꯨ ꯅꯥꯟꯊꯣꯛꯍꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯀꯥꯟꯅꯗꯕ ꯃꯔꯝꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩ꯫ ꯅꯪꯅ ꯋꯥꯈꯜꯕꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯃꯥꯌꯣꯛꯅꯔꯛꯏ꯫ ꯑꯍꯜꯅ ꯍꯥꯏ, ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯞꯄꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯃꯔꯝꯗꯤ ꯐꯠꯇꯕ ꯈꯟꯕ ꯅꯪꯒꯤ ꯄꯥꯟꯗꯝꯗꯒꯤ ꯋꯥꯈꯜꯕꯨ ꯆꯥꯏꯊꯣꯛꯍꯟꯒꯅꯤ꯫ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯜꯂꯤꯕ ꯈꯟꯗꯨꯅꯁꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯅꯪꯕꯨ ꯀꯅꯥꯅ ꯃꯅꯤꯡꯗ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤ? ꯀꯅꯥꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤ? ꯀꯅꯥꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯗꯦ? ꯀꯅꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯀꯅꯤ? ꯀꯅꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯣꯏ? ꯅꯪꯉꯣꯟꯗ ꯋꯥꯈꯜꯁꯤꯡꯁꯤ ꯈꯟꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯅꯪꯅ ꯈꯟꯐꯝ ꯊꯣꯛꯄꯗꯤ ꯅꯪꯒꯤ ꯄꯥꯟꯗꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯗꯨꯅ ꯄꯨꯟꯁꯤꯗ ꯃꯥꯡ ꯀꯥꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯀꯅꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ? ꯀꯅꯥꯅ ꯅꯪꯒꯤ ꯂꯦꯞꯂꯤꯕ ꯂꯦꯞꯇ꯭ꯔꯤꯕ? ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯂꯣꯏꯗꯕꯅꯤ꯫
ꯋꯥꯈꯜꯁꯤꯡꯁꯤ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯌꯦꯛꯅꯕ, ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕ ꯃꯤ ꯄꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯥꯡꯈꯤꯒꯅꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯑꯃꯗꯤ ꯑꯇꯣꯞꯄꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯃꯤꯅ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯗꯦ꯫ ꯃꯍꯥꯛꯅ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯗ ꯀꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯁꯤꯅ ꯅꯪꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯐꯠꯇꯕ ꯋꯥꯈꯜ ꯊꯝꯕ, ꯑꯇꯣꯞꯄꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯂꯛꯄ, ꯐꯠꯇꯕ ꯋꯥ ꯉꯥꯡꯕ ꯃꯤꯁꯤꯡꯗꯒꯤ ꯅꯁꯥꯃꯛꯄꯨ ꯂꯥꯞꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ, ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯔꯥ ꯕꯤꯕꯦꯛꯇ ꯍꯥꯏ꯫ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯗꯤ ꯅꯪꯅ ꯈꯟꯖꯔꯤꯕ ꯄꯥꯟꯗꯝꯕꯨ ꯑꯇꯣꯞꯄꯗ ꯇꯥꯛꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯄꯥꯟꯗꯝ ꯑꯃꯗꯤ ꯃꯪꯂꯥꯟ ꯊꯝꯂꯕꯗꯤ ꯑꯍꯥꯟꯕꯗ ꯃꯪꯂꯥꯟꯁꯤꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄꯅ ꯅꯪꯅ ꯀꯔꯤ ꯃꯪꯂꯥꯟ ꯊꯝꯂꯤ ꯈꯪꯂꯕꯗꯤ ꯅꯪꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯄꯥꯟꯗꯝꯗꯨꯕꯨ ꯊꯥꯡꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄꯁꯤꯡꯅ ꯃꯤꯍꯧ ꯀꯔꯥꯝꯕ ꯑꯃꯗꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯈꯣꯏꯗ ꯑꯋꯥꯕ ꯑꯣꯏꯅꯤ ꯀꯤꯕꯅ ꯅꯪꯕꯨ ꯅꯤꯡꯗ ꯆꯤꯡꯊꯅꯕ ꯋꯥ ꯀꯌꯥ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏ ꯇꯥꯛꯄꯁꯨ ꯂꯥꯛꯄ ꯐꯪꯅꯒꯅꯤ꯫ ꯁꯤꯅ ꯅꯪꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯣꯏꯕ ꯌꯥꯏ, ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯊꯦꯡꯊꯍꯟꯒꯅꯤ꯫ ꯕꯤꯕꯦꯛꯇ ꯑꯍꯜꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯧꯁꯤꯡ ꯃꯉꯥꯁꯤ ꯍꯟꯖꯤꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯅꯪꯒꯤ ꯄꯥꯟꯗꯝꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯁꯤꯡꯉꯨ꯫ ꯑꯋꯥꯕ ꯃꯇꯝꯗ ꯋꯥꯈꯜꯕꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯊꯝꯃꯨ, ꯅꯪꯒꯤ ꯄꯥꯟꯗꯝꯕꯨ ꯑꯇꯣꯞꯄꯗ ꯇꯥꯛꯊꯣꯛꯇꯅ ꯊꯝꯃꯨ꯫ ꯑꯍꯜꯅ ꯕꯤꯕꯦꯛꯇ ꯍꯥꯏ, ꯅꯪꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯐꯪꯅꯤꯡꯂꯕꯗꯤ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯊꯕꯛ ꯇꯧꯕꯗ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯄꯥꯡꯒꯜꯕꯨ ꯍꯦꯟꯒꯠꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯅꯪꯅ ꯀꯔꯤ ꯇꯧꯔꯤꯕ ꯑꯇꯣꯞꯄꯗ ꯁꯟꯗꯣꯛꯄ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯍꯜꯅ ꯇꯔꯨꯛꯁꯨꯕ ꯄꯔꯥ ꯕꯤꯕꯦꯛꯇ ꯍꯥꯏ, ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯉꯝꯖꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯟꯗꯝꯕꯨ ꯇꯧꯒꯗꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛꯄꯨ ꯉꯝꯖꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯟꯗꯝꯕꯨ ꯃꯄꯨꯡ ꯐꯥꯍꯟꯈꯤ꯫ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯄꯥꯡꯒꯜꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯁꯨ ꯃꯔꯨꯑꯣꯏ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯄꯤꯛꯄ ꯆꯥꯎꯕꯅ ꯃꯔꯨ ꯑꯣꯏꯗꯦ, ꯃꯔꯨꯑꯣꯏꯕꯗꯤ ꯊꯕꯛꯇꯨ ꯃꯄꯨꯡ ꯐꯥꯅ ꯀꯔꯝꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯪꯅ ꯊꯕꯛꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯇꯨꯡꯗ ꯅꯪꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯂꯨꯞꯁꯤꯟꯒꯗꯕꯅꯤ꯫ ꯑꯍꯜꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯒꯤꯗꯃꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯝꯕꯤ ꯃꯌꯦꯛ ꯁꯦꯡꯅ ꯌꯦꯛꯇ꯭ꯔꯕꯗꯤ ꯂꯝꯕꯤꯁꯤ ꯃꯔꯛꯇ ꯀꯥꯏꯔꯛꯄ ꯊꯦꯡꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯁꯥꯃꯛꯇ ꯊꯥꯖꯈꯤꯕ ꯃꯥꯡꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯄꯥꯟꯗꯝꯕꯨ ꯐꯪꯕꯗ ꯃꯥꯏꯊꯤꯕꯕꯨ ꯃꯥꯌꯣꯛꯅꯩ꯫ ꯃꯔꯝꯁꯤꯅ ꯏꯁꯥꯃꯛꯇ ꯍꯪꯉꯨ, ꯑꯩꯅ ꯑꯩꯒꯤ ꯃꯪꯂꯥꯟꯕꯨ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ, ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯃꯑꯣꯡꯗ ꯀꯔꯝꯅ ꯐꯪꯕ ꯉꯝꯒꯅꯤ? ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯈꯨꯗꯝ ꯄꯤꯗꯨꯅ ꯕꯤꯕꯦꯛꯇ ꯍꯥꯏ, ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯝꯕꯤꯁꯤꯗ ꯆꯨꯝꯅ ꯀꯥꯈꯠꯂꯨ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯄꯥꯝꯕꯤ ꯀꯥꯕꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯔꯕꯗꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯇꯣꯜ ꯌꯧꯅ ꯀꯥꯕꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯅ ꯄꯥꯝꯕꯤ ꯀꯥꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯕꯤ ꯃꯇꯣꯜꯗ ꯌꯧꯕ ꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯅꯪ ꯀꯥꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯅꯤ, ꯋꯥꯒꯅꯤ, ꯂꯣꯏꯔꯛꯄꯗ ꯇꯣꯛꯊꯣꯛꯂꯒꯦ ꯈꯟꯒꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯣꯏ꯫ ꯃꯔꯝꯁꯤꯅ ꯄꯥꯟꯗꯝꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯅ ꯂꯝꯕꯤ ꯌꯦꯛꯎ, ꯄꯥꯟꯗꯝꯕꯨ ꯃꯁꯛ ꯈꯪꯉꯨ, ꯑꯗꯨꯒ ꯂꯩꯖꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅꯕ ꯊꯕꯛꯇꯨꯕꯨ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯍꯜꯅ ꯕꯤꯕꯦꯛꯇ ꯇꯔꯦꯠꯁꯨꯕ ꯄꯔꯥ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯛꯆꯥꯡꯕꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯅꯪꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯅꯪꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯤꯡꯂꯕꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯃꯗꯤ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕ ꯍꯩꯅꯕꯤꯕꯨ ꯁꯦꯝꯕꯒꯤ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ꯫ ꯑꯍꯜꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯇꯥꯛꯂꯛꯏ꯫ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯍꯩꯅꯕꯤ ꯅꯪꯒꯤ ꯆꯔꯥꯡꯅꯕ ꯋꯥꯈꯜꯕꯨ ꯂꯤꯛꯊꯍꯜꯂꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯏꯪꯕ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯂꯨꯅ ꯃꯅꯨꯡ ꯌꯧꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯕꯤꯕꯦꯛꯅ ꯍꯟꯖꯤꯟꯅ ꯑꯍꯜꯒꯤ ꯂꯧꯁꯤꯡ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯄꯤꯊꯣꯛꯅꯔꯛꯄ ꯏꯇꯤꯛ ꯏꯒꯨꯟꯕꯨ ꯈꯪꯗꯨꯅ ꯂꯝꯕꯤꯁꯤꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄꯗꯒꯤ ꯍꯥꯟꯅ ꯅꯪꯒꯤ ꯅꯨꯃꯤꯠ ꯍꯧꯒꯗꯕꯅꯤ꯫ ꯅꯪꯅ ꯐꯪꯅꯤꯡꯂꯤꯕꯗꯨꯕꯨ ꯋꯥꯈꯜꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯄꯁꯤꯕꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯊꯥꯖꯒꯗꯕꯅꯤ꯫ ꯋꯥꯈꯜꯕꯨ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜꯗꯒꯤ लाꯞꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯄꯥꯟꯗꯝꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯃꯗꯤ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯥꯖꯦꯜꯕꯨ ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯁꯥꯖꯦꯜ ꯇꯧꯕ ꯍꯧꯔꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯇꯟꯕ ꯃꯥꯡꯈꯤꯒꯅꯤ, ꯃꯔꯝꯗꯤ ꯑꯇꯟꯕ ꯃꯤ ꯑꯃꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯌꯦꯛꯅꯕꯅꯤ꯫ ꯅꯪꯅ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯑꯇꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯔꯝꯁꯤꯅ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯕꯒꯤꯗꯃꯛ ꯅꯨꯡꯇꯤꯒꯤ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯥꯖꯦꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯇꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯈꯟꯕ ꯉꯝꯒꯅꯤ, ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯔꯥ 8 ꯇꯥꯛꯂꯕ ꯇꯨꯡꯗ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯍꯜꯅ ꯕꯤꯕꯦꯛꯇ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯍꯥꯏ, ꯍꯧꯖꯤꯛ ꯅꯪ ꯆꯠꯇꯨꯅ ꯈꯪꯗꯣꯛꯂꯣ, ꯅꯪꯅ ꯀꯔꯝꯕ ꯊꯕꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯃꯤ ꯊꯤꯗꯣꯛꯎꯔꯣ, ꯑꯗꯨꯒ ꯊꯕꯛꯇꯨꯗ ꯅꯁꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯖꯔꯨꯔꯣ꯫ ꯕꯤꯕꯦꯛꯅ ꯑꯍꯜꯒꯤ ꯋꯥꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯜꯗ ꯈꯨꯔꯨꯝꯂꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥ ꯑꯃ ꯆꯪꯅ ꯃꯥꯒꯤ ꯄꯤꯊꯣꯛꯅꯔꯛꯄ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯇꯨꯡ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ
माकी अपाम थब थांग तंबदनी खंगलम्मे सिगी तुंगदा मांगा थांग तंबदा लेजब थादुना पुंगनिंग चंगना होटनरम्मे अदुगा अफाव थांग हेबा मिसक अमा ओइरम्मे माकी मिंग मफम मफमदा संदोकलम्मे माकु मियामना खंगलम्मे मतम खरगी मतुंग लेबाकी निंथौना विवेकी मतिक मथौनाबु ताबदगी माकी लानमी ओहेनखी अपिकपा लानमी ओइरम्बदगी विवेकी होटनबा लेपतबगी हाइनबीना निंथौना माकु अचौबा फम हापखी मांगना तालकपा सेल थुमना माकी इमुंग मनुंग यामना नुंगाइना वाता पादना पुंसी लेलम्मी लौसिंग लेरबा अहलना विवेकी माइपाकपुबु तारम्मी माकी पुंसीबु येंगलगा अहलना माकी अनौबा छात्रसिंगदा ताकलम्मी असेंगबा नुंगाइबा मिहौ करामदा नते इसामक्ता लेजरिबा पांगलबु पुथोक्तुना सिजिन्नबदा असेंगबा नुंगाइबा लೈ अनिंगबा अपांबा लोइबा नाइदे अदु पेंथोकपबु अइखोइना हैरबदी असेंगबा नुंगाइबा हराव तयाम्बा पुंसीदा चंगलै पेंथोकपा पुंसीगी पुनमक्तगी अचौबा लन थुंगी वारिसिबु मपुंग फाना येंगबिबगी ताबिबगी थागतचरी वारिसिना पुंसीदा करिगुंबा मरुओइबा अमा खंगहल्ले खल्लगदी येनिंग मैरागी वीडियो अतैसु येंगबिनबा हाइजरी मयामना येनिंग मैराबु तसेंगना पुनिंग थौगनिंगलगदी पुंसीदा अहोंबा पुरकनी कमेंट हाइबिरमु कमेंट सिना खंगनी मयामना वीडियो सि पुनिंग चंगना तारी येंगली हाइबा थागतचरी।